अहानबदा मरुओइबा पाव चीफ मिनिस्टर ने चेयर लौदुना हाई लेवल रिव्यू मीटिंग अमा सीनियर ऑफिशियल सिंह सरुक यादुना सेक्रेटरीट पांगथोखरी अमदी बबिना सुपर स्पेशलिटी हॉस्पिटल की डॉक्टर अमना फ्लाइट मनुदा खुदोंग थिनिंगाई अजमाना मरम ओइरगा अनाबा होरकपा पेशेंट अमा कनबा ngomkhri खुरुमजरी नॉर्थ विंडो टीवी न संदोक्चरिबा नमिदांगी पाउमिंग ताबिरिबा पुमनमपु अहानबमक्तदा तरामनुक्चरी हौजिपाउ संदोंग पिजरी चीफ मिनिस्टर ने चेयर लौदुना हाई लेवल रिव्यू मीटिंग अमा सीनियर ऑफिशियल सिंह सरुक यादुना सेक्रेटरीट पांगथोखरी नेशनल हाईवे सिंह सेफ्टी अमदी सिक्योरिटी की फिवम फहनबगिदमक्ता मतंग खन्ना नैनखी हाइना चीफ मिनिस्टर युमनांग खेमचाना सोशल मीडिया थागलप पोस्ट अमदा फोंदोरक्ले पोस्ट असिना मखा ताना हाई मियांबु ngaksenba amadi miyamgi yaifnaba thabak tawram paikhatpana maruoiba khwaidagi maruoi maramaduna state asiki highway da ayerapal lehendana mari leinaba singda khangankre miyamnasu leinga asida thajaba thambiu haiba wafam thamlakli panbe ai delhi dagi ngasi imphal da thunglabaga chief minister na lokbaban da governor ga hakthengna unaduna state asiki hojik oriba law and order gi matangda khanaki hairi बबिना स्पेशलिटी हॉस्पिटल की डॉक्टर अमना फ्लाइट मनुंगदा खुदोंग थिनिंगाई आसमान मरम ओइरगा अनाबा होरकपा पेशेंट अमा कनबा ngomkhri टोक्यो दगी दिल्ली तमना पायरकपा एयर इंडिया की फ्लाइट अमदा आसमान मरम ओइरगा अनाबा होरकपा पेशेंट अमा मतम चाना अमेरिकन एन्कोलॉजी इंस्टीट्यूट बबिना सुपर स्पेशलिटी हॉस्पिटल की डॉक्टर लोनी लेरिना कनबा ngomkhri डॉक्टर लोनी ना फोंदोरपदा पेशेंट अदु एक्यूट अस्थमा अटैक तोरपदगी मतम चाना फ्लाइट यावना ऑक्सीजन सपोर्ट न्यूबलाइजेशन अमदे खुलाई खरा खगना पुंखाय अमरों कुपना यंगसिलब मतुंगदा पुंसी कनबा ngomkhibani हाइरी लेंगांगना पेट्रोल अमदि डीजल द लोबा टैक्स हंथाना पगी पिगनी हंथा हनखिबदा एमपी सना जावना थागत फोंदोक्रे मालेम पुंबगी ओइना पेट्रोल अमदि डीजल की ममल हेंगलबसु इंडिया की मियामददी थाव ममल हेंगतपगी चैथेंग नंगहंदनबा लेंगांगना मतम चाना फ्यूल की एक्साइज ड्यूटी सिंग हंथा हनखिबगी दमक्ता राज्य सभा की एमपी निंगथौ सना जाव लैसेमना प्राइम मिनिस्टर नरेंद्र मोदी न लुचिंगबा लेंगांगपु थागत फोंदोक्रे ngasi fongkiba parliament mifamgi 0 hour ki matamda mp ningthau sana jawba laisemana PM Modi na luchingba lengakpu thagat pafongdok laduna hai malengi oina thaugi mamal hengatpagi khudong chadaba mayoknari India government na leibagasi miyamgi khanbiduna petrol amadi diesel gi excise duty sing hantha hanaba achetwa warep lauduna petrol duty liter amada lupa 13 dagi lupa 3 da amadi diesel duty dana lupa 10 dagi na 0 da hantha halle West Asia da tholiba Iran kankhalaktuna hena fibam sokchilakli loinana thaugi mamal khanghen hengalaktuna hana barrel amada lupa 100 oirambadagi lupa 119 romda hengatuna malem pombagi oina thau mamal hengatpagi chaitheng nangli Southeast Asia da leiriba leibak singda chada kuntra dagina yankhai da hengalakli North America gi oina chawrakna chada kuntra Europe kina chada kun amadi Africa kina chada yankhai rom hengatli हाइरिबा खुदोंग चादबा सिंग असि मायोकनदबा लेबागसि इंडिया खक्तनि हाइकी एमपी निंगथौ सना जावना मखाताना हाइ मालेम पुंबा तंबा ngамदबा फिबा मायोकनरी अदुबो मोदी न लुचिंगबा लेंगागसिना लेबागसिगी मियामदा यारिबा मखै सेल थुंगी अवाबा पीदनबा लेंगागसिना पुमनमक थेंगनबा थौरांगसिंग पाइखदि खोंथांग असिना ऑल कंपनी सिंगना थेंगनगदबा सेल थुंगी ओइबा अचौबा पोलुमदु हंथाहनबदा नतना मिचम मियामना अहेनबा सेल चार्जिंग तौबगी अवाबा थेंगनहनदनबा थबक पाइखदि लेंगाक्ते यामलबा सेनफम लाक्चरबसु मोदी न लुचिंगबा लेंगागसिनदी मियामगी याइफनबगिदमक्ता पुमनमक तुंगोयना थमले मियामगी याइफनबा थबक पाइखतपा हाइबसिदा मरुओइबा मियेंग थमली रशिया अमदी यूक्रेन लेबागनी की मरक्ता कन्फ्लिक्ट थोकपा होरखिबा मतम अदुदगी हौना मालेम पुंबगी ओइना थावगी ममल हेंगलबसु इंडिया गवर्नमेंट लेबागसिगी मियामदी थावगी ममल हेंगतपगी चैथेंग नंगंदनबा लेपा लेतना होनदुना लाक्ली इंडिया की मियाम थाव की अवाब मायोकना हंदनबा एक्सपोर्ट ड्यूटी अमुहन्ना इम्पोज चौरी
diesel gi oina liter amada lupa kunmathoi ga dasmi manga amadi aviation turbine fuel dana liter amada lupa kunmapan ga dasmi manga export duty impose tauri export tawbagi profit hanta handuna yariba makai leibaga sigi miyamda thaugi mamal hengatpagi awaba thengna handana ba thorang sing lokhali Modi na luching balengang sina matam chana lawrak liba warib sina leibaga sigi economy stable oina thamduna miyam gi yaifina ba miyeng thamli tasang namak lengang na lokhalak liba khongthang asi India gi citizen crore chamaga nifu gi damakta achoba relief amani lenga ki khudong chaga daba political gi kanana ba fangna ba khona ba gi mahota leibaga sigi miyam gi yaifina ba lokhat kiba warib ni malem pumbagi oina tangdulita daba fiba mayok naringai manung asida Prime Minister Narendra Modi na luching ma government asina matam chana leibaga sigi miyam gi yaifina ba warib lokhiba amadi malengi oriba situation asida leibaga sigi miyam gi damakta leptuna thabak tawriba asigi damakta upper house asina PM Modi amadi mahaki government asibu thagat from to haiki Subject is need to compliment the government for the significant reduction in fuel excise duty amidst the West Asia conflict. Sir, I rise to show gratitude to Honorable Prime Minister Sri Narendra Modi ji and his government for the bold decision to shield its citizens from rising global fuel price by sharply reducing excise duties on petrol from rupees 13 to rupees 3 per litre and diesel from rupees 10 to 0 or nil per litre. Amid escalating tensions in the West Asia and steep surge in crude oil prices from around $70 per barrel to nearly $122 per barrel in just a month, fuel prices have risen across the world. Fuel price hikes in Southeast Asia countries is 30 to 50%, North America around 30%, Europe about 20%, and Africa close to 50%. Only India stands out as a real exception. Faced with this global volatility, the Modi government chose to absorb the financial burden rather than pass it on to the citizen. This move not only reduces pressure on oil companies but also ensure that there is effectively no additional burden on the common man. Despite significant revenue implications, the government has prioritized public welfare, continuing its consistent approach since the Russian-Ukraine conflict began by insulating citizens from global price shocks. Additional export duties have been imposed rupees 21.5 per litre on diesel and rupees 29.5 per litre on ATF to ensure adequate domestic availability and prevent undue profiteering amid high international prices. This timely and bold decision of Modi government reflects a clear commitment to economic stability and citizen welfare in challenging global circumstances. Really, it is a big relief for the 140 crore citizens of India. I therefore urge all the honorable members of this upper house to show our gratitude to Honorable Prime Minister Sri Narendra Modi ji and his government for this bold and citizen-centric decision, and let us stand unitedly during this critical global crisis. Thank you, sir, for giving me the opportunity. Chahi asigi oina tamgadaba lairik substandard oi haina pendraba desam gi thomi singna bosem gi officer 𝐶𝐢𝐯𝐞 security forces ka chawna muknakre mahairoi singna tamnanaba lairik nambada quality control tawdaba sing amadi substandard oiba paper supply tawriba singi mathakta chap chaba action lokhatkedabani bosem gi chairman firm thadokadabani haina changshilakhiba khongjang adubo lakshinana ba honabada security forces singa chawna muknabagi thongdok thoki penadraba khongjang loi singna bosem gi officer yerum langshinki khongjang loi singi maikaidagi Fongdorokpada bosem nam liba lairik amadi answer paper sing ase quality amata control tawdre lairik sing chahi ama fana tamba yararoi lamdam asida lairaba masingna namna lairibani wathog asibu namshinduna thamnaba honnaba yaroi makhatana bosem na chathariba thong asigi mayokta akanba khongjang changshin khigani haiba wafam fongdongnarakhi Churchandpur ki MLA Singa Social Welfare Director 𝐶𝐸𝐯𝐿 haktengnana unakri Chief Minister ki luching makhada chingi mafam singda administration ki thabuk sing yauhannabagi pandamda chingi mafam da paikhalakliba welfare ki thabuk tharam singi matangda Director na Churchandpur ki tongan ba MLA Singa unaduna wari sanaki Panbayai kumjari singani ga kungu humdoi ki tholakhiba irang maram oiraga chingi mafam singda chathagadaba chokhat thorang ki thabuk sing thintha handuna lakhibani
after the sad incident in our state, that our director sir has made such a big step in coming to our district and asking our grievances and our problems and how to go about. We're really deeply thankful, and we continue seek his support and guidance. Sir na lakpibase khoi yam nungaizare khoi gi the CDPO mayamga unaraga khoi gi social welfare office Churchanpur da lakpagi yamna thankful oye. Haudik anoba system anoba mayam sembase khoi gi social welfare gi oina ICDs ki oina hena chaukhatba hena phagadauba lakani haina thazai. Handaki Chief Minister anobana khoi social welfare gi damakta bi priority oina tobi badag gi damakta so khoi gi CM dasu yamna, and we will try to address their grievances at the best level under the leadership and under the direction of Honorable Chief Minister. We are going to release for 6 months, 9 months, very shortly, during the month of April. So we are collecting all this data from the concerned MLAs also and from our concerned district social welfare officers also, and we are trying to resolve those, and we will soon release those amounts. Anoba director lagbasi ay koy na sa anoba loy na mayam haudik ay koy na haidi ba mayam asi success o gini aduga ay koy gi rights ne dinay. All Manipur Muslim Students Organization AMSO headquarter in Manipur ki minorities Muslim singna namna khundariba mafam singda work for board Manipur gi makhada chalairiba school amadi madrasa singda takpi tambiriba oja sing amadi school gi tangai fadana laigedaba infrastructure sing hakthengna yengshinbagi saruk amo oina ngasi Sunrise Public School Lilong Nungai amadi Madras Jamil Islam Lilong hangam thabida yengsing khongcha chatkri. AMSO headquarter ki President Mohammad Safiulana khoyekpiduna thadorapa cherol amada work for board Manipur na chalaiba school aduda changes kaya urakpaga loinana school adu suksoi soidana nongmadi lamdam basida matik mayai leiba students kaya puthokpa ngamgani haibagi thazaba chawnga lei. Sunrise Public School da hojik satra chatromok tamduna larik laishu ningthina tamba fangjadraba angang singda tungi asama piri. School aduda mama apa leijadraba satra kaya free da mahai masing tambiri. Mahiroi khudingmakta work for board Manipur gi miyeng makhada free the school uniform amadi textbook sing fanganbagi thabak pangthokpada natana thoidokna below poverty line da leiriba family kayada education gi mangalama piri haina cherol asina phongdorakli. Nakanamaromda handangmara organization amana work for board Manipur na chalaiba school amadi madrasa kharagi report lana sandoliba se laibak thibani asigumba thawng asi makhata na tawdana ba cherol asida makhata na khangalakli. Repertory of Wariliba Manipur Head Office Kurai Chaithabilarang Imphal na Manipuri Wariliba Art Form Bo Mapalamda Khundariba Maitai Singna Khundariba Mafam Singda Hena Chawkhat Hanabagi Pandamda Lisang Sina Chahi Khudingi Lepna Chatharapagi Saruka Moina Mapalak Shuba Wariliba Chairao Festival 2026 Ngasidagi Assam Hozai Nandapura Hokri. Repertory ki Brahmaputra Valley Branch Hozai ga khusamna senduna April manga fawa namit marini chupna chathagadaba festival asigi ngasi ayu hogdokhiba thoramda Repertory of Wariliba Brahmaputra Valley Branch Hozai Assamgi President Ks.H. Vishnu Sinha na firal chingkhatki laikhidraba Wariliba Oza Singda hailai katuna ikai khumnabasu utki. Nungtilda pangthokpa formal function da handakta NEZCC Dimapurna Wariliba Art Fongi Guru Padabi Pirakraba Yadipoktiki Wariliba Samurai Lakpang Kunja Bihari Sarmabu Achamba Kudul Tamduna Ikai Kumnabasu Utki. Assam Sahitya Parishad ki former Vice President Pukrambram Kamini Sinhana Athoibai Atithi Oina Sarugyaduna Repertory of Wariliba Manipur ki Director Takelambam Shyamkanhai Singnagi Lamjing Makhada Chahi Khudingi Leptana Sigumbo Wariliba Festival ama Assam ki tongan tonganba mafam singda pangtokduna art form asibu hena chawkhatnaba honaribabu thagatpa phongdokhi. Festival asida Repertory of Wariliba Manipur dagi Director Shyamkanhai yauna Wariliba ahum Repertory ki Barang Valley Branch Kasar dagi Wariliba mari amadi Brahmaputra Valley Branch Assam dagi Wariliba taret punna Wariliba tara marina saruyaki. Ngasi ahoba numita Repertory of Wariliba Manipur gi Senior Active Member
Samurai Lapong Kunja Bihari Sarmana Mahabharat ki Virat Parvagi Jomya Guruna Virat Leibaka Tunglaba Matangda Wariliba Hauki. Chamaga Kuntra Manga Suba Khongjom de Palanga Mari Lainana Taramanga Nakpigini 15 mega blood donation camp Pangtuklagani Haidi Chahi Kuning District Administration Thawal gi Miyeng Makada State Government Program gi Manung Chanba Sarukamaoina Khongjom de Lisangsina blood donation camp Pangtukna Lakpugum Kumsi Chahi gi Oinasu 15 mega volunteer blood donation camp Ama Khongjom War Memorial Complex Khongjom Thawal District ta Ayukpung Mapandagi Numit yung pung taranitoy fauba pangtuklagani hariba kemasida masagi body weight 45 kg dagi tadaba BP normal oiba healthy oiba nupa nupi singi masagi chahi tarani pandagina humfu manga fauba manungda leiba miyoi singa saruk yabiduna EPBU Numirasida EP riba donor singbo puning thogat pa amasung ikai khumnabu utpaga loinana donor singi state asigi masang naiba VIP singasu interaction taunagani loinana blood donor wage t-shirt certificate Khongjom Jainamita government na published ba booklet amasung AVBD Thawal district branch ki action plan yauba calendar supigani 15 mega volunteer blood donation Kemasi Department of Transfusion Medicine RIMS Ramphilpat Blood Center Jenims Porompat Imphal District Hospital Thawal Khangabok Sijak Langbol amasung Babina Khabaisoi Galonana District Health Society Thawal 46 Battalion Assam Rifles Fundrei NSS Unit 1, 2 and 3 Waikomani Girls College Thawal Yangabong Kumar College, Wangzing, Lions Club Greater Imphal, Lions Club Thawal Greater Centurion, Mera Yuva Bharat Kendra Thawal, Yainubi Cluster, Khangabok Amasung, Association of Volunteer Blood Donor Thawal District Branch na Puna Kusam Naduna, Sinlanguna Manipur State AIDS Control Society, State Blood Transfusion Council Manipuna Support Toduna, Pangtokani Haidi. Loinina blood donation asigi tinna give blood to our Khongjom War martyrs haibada yomfamogani haidi. Loinina akupa marol gidamakta 8132855950 natraga 9856 336961 600996452 9856 204135 700532811 54 natraga 8414915057 haidiba contact number sing asidagi khangba yagani haidi Landamasi yellow furu kanana bahona bada mitop sing khandokpa mathau tai haina campaign for just and fair delimitation gi convener Jitendra Ningombana Fongdorakli, Manipur Langang Senduna State Asida September Amadagi Pangtokani Haina Thorangliba, Yungkok Tibagi Tabagasi Matam Kara, State Asigi Olive Film Masina Yitopina Ba Marilenaba Singda, JF Dinatak Senduna Lak Lavasu, Langagasina, Tabidana, Census Tonaba Thorangliba Sida, Miam Lawabak Tongdang Singi Matangda, Charangpat Laxmi Bazada Pangtokiba Mifonga Marilenana, Fongdokibani. Convener Jitendra Ningombana Makataraduna Manipur Hokiba Chahi Lissing Aniga Kungohumdogi May Ohumdagi Hoduna Ngasi Fawa Landamasa Togliba Irangasina Mio Lakayamayom Mayum Makai Tadukna Relief Camp Sinda Changja from Loduna Lighting a Cherikasida Census Pangtuk Pahibasi Miam Busingna Bani Niom Jumna Census Pangtuk Pangamnari Kangnaba Langagasina Census Tonaba Tarangi Basi Landamasida Mahu Sadagi Kundali Taduna Laminaraklaba Yellow Furup Singbo Butanaba Honarakpa Aron Batoshinamani Maramaduna State Asidagi Mito Kandoktungai Mamangda Census Tobagi Tabak Chataba Yaroi Kariguma Manipur Miyamna Pamliba Tabak Asigi Wangmada Langagasina Namduna Census Toropa Tarabadi Maduda Torakadaba Afafatagi Takchapumba Langagasina Pugadabani Hainasu Langakta Jackson Warol Tamdakli campaign for just and fair delimitation kan honabadigi matam khaladi thedio khare am citizen nama uhem thuya bagi post amakal clear aduna hari ba mikok thiwase thi de nanama bi damakta library ba lekai state library ba mayam sing akoi punna khona minar ka global menu india gi
mana kongjongna adugo hojik leiriba government paibiriba adugumba BCP ge government sige makeja ko punna mikok thiba yaroi mikok thiringegi mamangda bido bhana khanto khanji haiba kholok se punna longni si haiduna madugi bokjol pulbulak sebuni aduna hairi basida aikoina kari gi dam mi ko thiwi de bono mi ko thiwa hause kari no ngasi ekoi manipur da mitok yam hajila kare hajila ibo mayam siduna kari kari tawi habin sin mayam sidu yam na sang na hajinin ngoni adubu lina gi mafum oi benina madugi khudung sabdu lijidre isam ne eksam na hajila bada ekoi campaign for just and fair delimitation na makai khuding sacha bum tamda lebir mi balaikai lekai digi maina paibi ima ibe silino kunna mangna campaign for just and fair delimitation na haja buku mujhe tar botunga support to gire aduna ngasisu akhoi ji sarangpan lakshmi bazar ya koi bedo lebiriba imai be mayam singsina akhoi manipur da mito khandok ringagi mamang da akhoi census to ko yaro ese punna lawne na bagi adugma khongjang ma hayeng lokthor buk matanda lekai sida lebiriba mayam singsu saso kuna biu adum adugi kamuju yahun biu koi imane ba giram nam kanmada adum gisu thona puthokar ga ido sit tawun mi he abu piu habu ai hajage aroi budai miyam punna lawne ba koi kholong tang lawjage Maira Paibi Haukiba March ki tang tarani thoida Thobal PS konba Thobal wangmatabadagi Imphal East ki security force na lona thingkraba KCP taibangan bagi kadarni haina fakiba Thobal Khetri lekai digi ningthaujam Hemant Singh asi surom duna hingjaba icham chamjaba lekai gi angang amani mahaki mathakta shiriba maral asi lekai miyamna yaningde haina lekai miyamna phongdorakle Khetri lekai apunba Maira Paibi amadi Khetri lekai semgat sagatpa loop ki maikai dagi thadorokpa cherol amada Hemanta hariba miyoi asi club ki thabak thoram sing nisa thingbagi khongjong amadi chokha thorang ki thabak thoram kayada lekai gi ahal laman sing gi matung injaduna leijaba amadi kunjali singani kungomdoi me amadagi tholakiba kanglo ki irang asidasu khungi Maira Paibi imaibil singa koina chachaduna mateng pangwada saruk yaduna lakiba amani Mahak mara laiba miyoi amanate suzanomja duna leijaba miyoi amani maram aduna laibak miyam da leiriba chamam naba khara asi kokhananaba KCP taibangan bagi maikai dagisu wahi ama phongdoraklabadi hena nungaigani haina cherol sina makhatari Kanagumana mamalola sibu namthanaba honaraklabadi maduda milalna chapchana thengnagani amadi lona natraga phongna yasinaba tawroi haina secretary publicity milalna khuyek piraduna thadorokpa cherol amada phongdorakli maitai irol iek loinashiloi apunba lof milalna kanglaipakna lamdamasida lol mayek mapumfana chawkhat hananabagi pandamda language department da Lexicon Committee Semanduna Haurakliba Mahiroi Singda NAP 2020 ki manung channa mamalol tamhananaba imalol da translate kana tawuna India ki thakta classical language chananaba kana honari adubu yamna laibak thibadi haukiba March ki tang kungani panda iGlam Manipur na present over Manipur University ki auditorium da pangthokiba iGlam Miss and Mistress 10 Manipur and Miss and Mistress Union Manipur Beauty Contest 2026 ki thoram adugi jury member aduna what do you mean by beauty with responsibility hairakpada contestant aduna Manipuri londa paukum piba horakpada jury member aduna you have to translate to me haibada contestant aduna sorry haina hairapa matamda jury member aduna do you speak English or skip the question hairapa matamda contestant aduna yamna ikaina mamalola sibu chawthungna nganglubagi damakta sorry haikiba mikupta beauty contest adubu yengliba miyam amadi landamasigi mamalol bunungshi jaba miyoi kayada thamoi kaikibani amadi social media da viral oinarakibani Milana masigi matangda yamna lumna lobaga loinana iGlam ki organizers sing unana ba khonaki adubu makoina pairiba phone number ngasi fawa paikalaktaba switch off thamba amadi makoi gi office oriba lamboi khongnang khong yauna makoina leigani thajaba mafong kharada milal gi thomi singna unana ba khonabada ngasi fawa thong londuna leiba amasung phone off tawraga leikibana maram oiraga media gi khuthangda milalna unana ba khonarakpani haina cherol asida phongdorakle loinana Numit mangani gi manungda milal da pau faurakna ba khangalakpaga loinana mamalol bunung si jaba miyoi kayada fauriba nungai jaba si
kokminanaba phongdorakli matungda mathong huktaba organization amatana masigumba thoramasi pangthokpidanaba phongdokpaga loinana kanagumbana mamalolbu namthanaba honaraklabadi madubda milalna chapchana thengnagani amadi loan natraga phone yasinaba tawroi hairi Cherol asida makhatana handak Ministry of Panchayat Raj ki Savasar haina khangnaba khonjeldagi wahi onthokpa yaba AI power tool da nauna lol tara yaurapada manipuri lol su yawon birakpagi mukta milalna nungaiba phongdorakli Lamding Kaitel Shopkeepers Development Association ki Maikaidagi Kanagumba Amatada Haibadi Loop Party Mahiroi Singi Loop Civil Organization Amatada Donation Natraga Sale gi Mating Pangba Piba Matam Kharagi Oina Ngamlaroi Haina Warib Nakri Ngasi Wangjing Lamding Kaitel Shopkeepers Development Association Asilaga Wangjing Lamding Kaiten gi Ariba Amasung Anoba Kaitel Singda Dukan Famliba Famlibi Singi Oiba Wakan Mifam Ama Kaitel Asida Famlaba Matungda Mathaki Warib Sing Asi Mot Amato Oina Laukibani Ngasigi Mifam Adugi Matangda 𝐶𝐞𝐲𝐴 gi Vice President Yendrambam Asakumana Paumi Singda Hai Hauzik Lairiba Manipur gi Irang Asina Maram Oiraga Nomagi Dukan Famlaga Chara Tanjariba Sing Asida Asuki Matik Awabagi Chaiting Piri Wangjing Amasung Lamding Kaitel gi Dukan Famjariba Sing Asi Hauzik Asuki Matik Pot Sitabagi Awaba Sumayuk Nari Bank Tagi Loan Lauraga Famjariba Sifauba Sendoi Hunbang Ngamdabagi Fibam Yauri Fibam Asina Dukan gi Bara Fawa Thibang Ngambagi Wangmada Lairabani Maramaduna Dukan Famjariba Singna Hauzik Thengnariba Awaba Kudong Chadaba Mayamasina Maramoiraga Kanagumba Matada Sale gi Donation Matam Khara Hapa Piba Ngamlaroi Haiduna Waribasi Lobani Haiki Nangga lagi sendiri masih nomor murah bukan penjariba atau telepon penjariba aku ya awal mama masih main negasi student union negara ini organisasi ini संस्थान ini parti ini lu kemana aku ida masagi mating video kita video aku matanda aku ida lamna alum na pressure ya mama terpa sisi kita matanga sisi total pengulaga aku ida tujurani pressure ke ala abadi aku makagana aku thongse aku mengasara bukan aku juga aku golongan bagi nomagi sudah menjaraga proses yang kaza juga ko dona mampu jawab mana masih lagi aku nak bukan aku yang kena mungkinlah tapi terjadi tadi lahan di sini aku ya awak main aku nak lahan ni macam dah aku nak anggap pemati tangkap aku nak tu nak hauji makini sen juga besar ke asing se organisasi nama tu nak mungkin kami ni lagi bagi shopkeeper development association dah masuk isi level kita itu mampu kita besar kita pun ada apa sekarang nak itu kita mana masih ada pun nak Arobada Maru Pau Amuhanna Chief Minister na chair lauduna high level review meetings ama senior officials singna sarugyadana secretary pangthokri amadi babina super speciality hospital gi doctor amana flight manungda kudong tiningai asmana maram oiraga anaba horpa patient ama kanbang ngamkri Northeast Window TV na sandok chari banu midangi pau matang solution jari miyeng tabiri bapum na mapu amuka suhana khurum jari
Veteran Association ꯅꯤꯡꯊꯧꯅꯥꯏ ꯕꯦꯟꯅ organize ꯇꯧꯗꯨꯅ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ Second State Level Open Qiraat and Naat for Boys 2026 ꯂꯥꯛꯂꯤꯕ ꯃꯥꯔꯆꯀꯤ ꯇꯥꯔꯤꯛ 19 ꯑꯃꯁꯨꯡ 18ꯗ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯇꯧꯔꯝꯕ ꯑꯗꯨ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯛꯂꯤꯕ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯔꯤꯛ 3 ꯑꯃꯗꯤ 5ꯗ ꯄꯥꯡꯊꯣꯛꯆꯔꯒꯅꯤ ꯍꯥꯏꯅ Veteran Association ꯅꯤꯡꯊꯧꯅꯥꯏ ꯕꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯗ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ ꯏꯚꯦꯟꯠ ꯑꯁꯤꯒꯤ ꯃꯐꯝꯅ ꯌꯦꯔꯤꯄꯣꯛ ꯅꯤꯡꯊꯧꯅꯥꯏ ꯃꯌꯥꯏ ꯂꯩꯀꯥꯏ ꯅꯤꯌꯔ ꯅꯤꯡꯊꯧꯅꯥꯏ ꯄꯕ꯭ꯂꯤꯛ ꯂꯥꯏꯕ꯭ꯔꯦꯔꯤ ꯂꯣꯏꯅꯅ ꯑꯦꯗꯃꯤꯁꯟ ꯐꯣꯔꯝ ꯂꯨꯄꯥ 400 ꯈꯛꯇꯃꯛ ꯑꯣꯏꯖꯒꯅꯤ ꯑꯃꯁꯨꯡ ꯐꯣꯔꯝ ꯊꯥꯖꯤꯟꯕ ꯌꯥꯕꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯔꯤꯛ 2 ꯐꯥꯎꯕꯅꯤ ꯂꯣꯏꯅꯅ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯒꯤ ꯐꯥꯔꯁꯠ ꯄ꯭ꯔꯥꯏꯖꯇ ꯂꯨꯄꯥ 8,000 ꯃꯣꯃꯦꯟꯇꯣ ꯑꯃꯗꯤ ꯁꯔꯇꯤꯐꯤꯀꯦꯠ ꯁꯦꯀꯦꯟड प्राइजꯇꯅ ꯂꯨꯄꯥ 3,000 ꯃꯣꯃꯦꯟꯇꯣ ꯑꯃꯗꯤ ꯁꯔꯇꯤꯐꯤꯀꯦꯠ ꯊꯔꯗ प्राइजꯇꯅ ꯂꯨꯄꯥ 5,000 मोमेंटो अमदी सर्टिफिकेट नि लोइनना कंसोलेशन प्राइज 5दा लुपा 500 मोमेंटो अमदी सर्टिफिकेट थमजरी एडमिट कार्ड इशू तौबगी नुमिना एप्रिल की तांग 3दा ओइगनी हेना अकुपा मरोल की दमक मखादा पिजरीबा मोबाइल नंबर 7005087465 नत्रगना 8014382252 नत्रगा 9862180239 दा कांटेक्ट तौबियु Northeast Window Meaning Tabiriba Mayam Punamakpu Taramda Okchari Hauzik Mapalamgi Tabaki Pau Pijari Ahanbada Atubagi Oina Dubai Warehouse Worker Gi Tabak Gauri Hairiba Tabak Asi Apply to Biningba Miyosina Presentable and Good Communication Skill Leibetanatana Masagi Chahi Kunmatway Dagina Kuntrataret Paubada Leiba Oibigadavani Hairiba Tabak Asigi Pizariba Kudong Chabasing Adudi Per day 12 hours duty hours oijagani. Per week ta 6 days duty oijagani. 2 years work visa pijagani. Loinana accommodation and transportation pija batanatana. Medical and insurance su pijagani. Hairiba thabak asigi thagi oiba salary lising kuntaretagi haujagani. Ani subada United Arab Emirates ke driver gi thabak kauri. Hairiba thabak asi apply to winning ba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani Hairiba thabak asigi Indian license paibiba miyoisingi thagi oiba salary di 50,000 dagi haujagani Gulf license paiba miyoisingi thagi oiba salary 50,000 dagi haujagani ahum subada Beharan Water Park ki female retail staff tara kauri Hairiba thabak asi apply to biningba miyoisingna Retail experience leibaga loinana yamdrabada 165 cm ki changda wangba oibigadabani thabak asi tauba miyoisingna piriba khudong chabasing adudi accommodation transportation aduga duty meal su pizagani hairiba thabak asi thagi oiba salary leasing mauda taretagi haujagani Pamarol Gidamakta 7005273217 Natraga 9366230077 Natraga Aikoigi Office Northeast Window TV Building Hata New Chekon Rota Lengsin Birau Hakchang Panatamge Hairabadi Iramda Masimakta Laiba Khwaidagi Faraba Hospital Singi Manungda Ama Oiriba Babina Hospital Leijari Mafamasida Thazaba Yaraba Amadi Selyamna Changdana Specialty Kunhenbada Ana Laying Bagi Kudong Chaba Pizari Pediatrics Cardiology Cosmetic Surgery Amadi Specialty Makal Maka Kayada Aikogi Specialist Singna Marik Chumna Thawai Hakchang Yauna Laying Jari Aduna State Wangmada Amuk Karigi Chatlugani Aikogi Manipur Dasu Hogikti Awang Bathaki Healthcare Fanglabada Matam Mangan Biraganu Sel Henatingan Biraganu Aikogi Specialist Singdagi Malemgi Apabathaki Laying Patapta Yumpam Oiba Service Lobiu Babina Hospital Where Hope Meets Compassion Akupamarol Gidamak Babina Hospital Sajiwa Jail Road Kabai Soy Impal East Lengsin Birau Natraga Aikogi phone number 6909390666 ta call to Birau